only 5 minutes kumbating da gre we hongna ba tarang tu thank you very much yan hanamak da mangan media bu yengbiri ba nuksi jaraba kristagi gi marida ichina we kraba ichonise imaibel irup ipiza punamak mangan media gi host oijariba Navakumar kay samna mayam punong pungkurumjari amadi haraw pumukjari ngasigi nimidang asidasu nimidang wairanggi pung nipan tamatamda mangan media na saduksaba 45 different young speakers haiba Nahasinggi of Aphaba handokpa sandokloi singdagi ibungo maki Wapaw matang sandorakpa ngasi asi mapani janba numit asida yawido punamapu kokno na kurumjari ngasigi nimidang asida ikai khumda matik charaba koigi pastor ningthaujam Bidyasagar ujima ibungo market thagol tawduna Imphal da leibiduna ibungo market thagol chawna tawriba yam young talented oiba pastor amana ngasigi nimidang ngasigi Wapaw snokpigani koi naha oiba singi Khonjel tasena mak ngasi nimidang sa koi tamin nagadori maramaduna koigi live yengbiriba nungsijaraba zoom da yawbiriba aduga YouTube ta yengbiriba punamangna koigi mangan media si share tabu kawbigano loina aiko yengbi bu khudi mona chanbi duna like amatang di bungo makyo pong duri bugi thongna phangna na ba like amatang nambi na ba no luksari thank you very much akoi program si haujage koi program si haru matam da mayam purmaka prathna galuna na akoi program si mayam yemina si aduga mayam tamina si aduga loina na akoi gi thoram si loidi phawa isorna bor marang kaina pbb yana na ba hojikti koi kai khona matik chara ba koi gi nasigi ibungo maki Wapaw sandok loi aikogi nungsi jaraba Bidyasagar ningthaujamgi khutta matam sinajari kutam lobi joja Hallelujah yam nungai asigumlaba Nahasinggi oiba Khonjel amadi plau hairabasu sumaina mangal media na simbi dunna tha ama chumna kuchathar kadoba asida nasi mapani chanba oina yaifaraba thangju numit meragi amadi marini panba numit asida Ishorgi Aphaba Wapaogi damakta baton tobiraktuna saruk yanabagi damakta asamatan pibagi damakta wige waja nawobusu aina haningai litana Prabhu Jesu Christ gi mingda aina thagatpa madi harauba phungdoksari yam nungai asigumlaba Aphaba numita hodukiba numita akoina tamina khre koi ishorna mi babu sembiba aduga mathang papta tarakhiba ishorna mi bagi thorang tobiba aduga ishorsi adugumnaba masayani haidiba topic sing tuan topic makhal kayama ikoina genesis tagi hawarduna mathang lakpana haujiga sidi aigi topic oina ozana engoda bibi basidi Jesus is the servant of God Prabhu Jesu Christ asi Ishorgi Thoubunaini duga atopa lon singda ikoina hanba yai Prabhu Jesu Christ asi Ishorgi manaini Prabhu Jesu Christ asi Prabhu Jesu Christ gi shebarini dubu akoina ariba lon singda yengba matamda de Prabhu Jesu Christ asi Ishorgi Thoubunaini aduna yamna phajaba adugumaba topic yamna challenging oiba adugumaba Nahasingda yamna kanba Khonjel amadi khulaw oiba yaba adugumaba afaba topic ni koi ngatang puning chingsiminasi akoina masigi topic asiga yamna chanaba ama aina Bible gi Ishorgi wahida shastrada yengba matamda aina uba fangi adugumaba Philippian gi chapter 2 gi verse 5 amadi 8 ta paba matamda Prabhu Jesu Christ na matau karamna servant ama oina taibang panda lakhibage haibasi khun uba fangi durang aina ngaitang Ishorgi senglaba mapugi shastra ine pathok sarke adugumlaba Philippian gi chapter 2 gi verse 5 aduga 6 7 da mayam ai manipuri dai pathok sarke duga koi ngatang dhyan tominasi ahambada asumna idun lay Christ Jesuda leiba pungning asi
nakoidasu laisanu ibungona Ishorgi mawongda lairabasu Ishorga manaba oibadu setna paigadaba oina logzakhide masigi mahuta masagi leijaramba pumnamak mahakna thadoklami amasung minagi mawong oiraktuna miubagi saktam laurami mahakna nunuklami amasung cross the siva fauba haibi induna masa mathanda nuluksakhi patutuna takraba bible shastra si ishona bor pibo ishunu koi ngata miku kamatang ishoda koi bishiminasi Prabhu Ishor na keming asingba na sa aina kaujari na taibang panda matau karamna miubagi saktam loduna lakpiduna miubagi thogol tobiki seba tobiki madu to sunatana haibi induna Prabhu Jesu Christ na ipagi seba tobir magin thagachai Prabhu masi na sa aina haijagadaw singbiu pangbiu haidana Prabhu Jesu Christ na haijag amen akoina ubo fangi adugum naba tongan ba original gi context ta koi yengba matamda akoina Greek ki loan da yengba matamda servant haibasi ikna tongan ba secular gi tamda aduga biblical gi koi awai batam da ubo fangi ahamba da Greek ki loan da koina daulos sign ubo fangi daulos aduga ani sumada diakonos sign ubo fangi ahamba gi daulos haibagi atradi slave haibani masigi slave sidi krama makhan gi slave no haiba taragadi adugumba masagi haiba amatta yaudana aigini haiba amatta yaudana masagi right phangbam thokpa adhikar leirabasu masagi right amatta sinadana adugumba honor adugumba mapu aduda sina thokpa maki punsi sina thokpa mapuduna haiba takpa adugi thabak khatang chathaba haibi injaba obedience yam sincerely yam integrity oina faithfully serving minded oiduna thabak tawriba nupa natraga nupi adubo koina Greek elonda daulos saina khangni aduga dikano saiba atrudi kari haige haiba taragadi mahaki punsida kedoba mahaki punsida mangundagi hena mi singa hena luna lawjaduna thamoi sengna thawal tawjariba mahaki punsidagi siba amadi sangba naba oirakpei oiraktabe adumakpu mahaki punsidagi hena maru oire haina khanjaduna mi singda thogol tawba adubu dalos saga khanglami duna masi ekoina fajana Ishorgi wahaida ekoina uba fangi Prabhu Jesu Christ na matau karamna taibang panda laktuna thogol oina Thoubunaini oina tobiki haibasi duna ngasi aina yam telaba pungja sida ai matam sano slogjaroi koi pibiba matamdagi hen tension basu yai adugumba servant hairiba wahai asi ekoina NKJV da KJV khakta da yengba matamda servant hairiba wahai asi 494 times si mention togduna lay masi tongan ba 454 gi Bible referencing the yawgun lay aduga servant of God hairiba wahai asina Old Testament da 5 time occurs oi mention towi adu New Testament da 3 time mention togulay total 9 adubu ngasi aina matang asida pulap chingsinjaraga aina pusulaka to bosidi Jesus is servant of God Prabhu Jesu Christ si Ishorgi Thoubunaini matau karamna kari kita makta kanana Prabhu Jesu Christ si Thoubunaini hairibano snok sing koina Prabhu Jesu Christ si New Testament da yengjunagi mangoina Old Testament da koina aduguma maru oina book of Isaiah da yengba matamda 53 book of Isaiah gi 53 gi verse 5 ta aduga 52 gi 13 dagina 53 bau akuna pakwa matamda uba fangi the 42 gi 1 dagi 9 da kari haibirami Prabhu Jesu Christ si Ishorgi manaini haina phongdok pirami karamba makhalgi manai dharma senba aduga yamna khangma kanba aduga yamna pukchen sengba yamna achauba Ishona mapu thagat piba adugumba manaini haibasi book of Isaiah gi 42 gi 1 din 9 ro park matamda book of Isaiah gi 50 gi 4 din 11 ro park matamda makoi singasi mana chali idruslei aduga maru oina 53 da paba matamda Prabhu Jesu Christ si suffering servant hainasu phajra mai plan idulei
Maramaduna, Prabhu Jesu Christ na taibang panda lakadoribasi, karigidamakta no haibasi, ano worip na bada, mahak na lakto na mising, achumbada, asengbada, bisato duna, isugining tolebati oiba, dharma chenba lambida, pungkat na bagidamakta, yokat na bagidamakta, mahak na laki haibase, Old Testament. Prabhu Jesu Christ the pokado chahi lising chakya kya watling the pungtu pirami. Aduma pisunok sing Philippians chapter 2 gi verse 5 amadi 8 da ikuna papa matam da Prabhu Jesu Christ si New Testament gi worep na matam da fulfill to be kray haibasi kun ufangi ikuna hoji pathok ki bagumna Prabhu Jesu Christ si sarga gi oiba adugumba nongthak nong khabu sembiriba numit tha thwai mi sakku sembiriba adugum laba scientist sing saukhat laba adugumba philosophers sing na makoigi wakalgi khanbagi ngambagi wangbada leiriba ishorgi adugumaba semliba sariba kusem sing asigi mathakta ningthau oina paliba dut singi su mathakta paliba prabhu singi su mathakta paliba adugumaba ishor aduna mahak adugumaba phangpham thokpa adhikar right ningthau ama oibagi pomnamak sing ado thadok ame haiduna Ishor chap manaba mahakna ishor oiramba mahakna ahambada wahi du oirami wahi du ishor go laimirami wahi du ishor go seulakna ko irtamati mangan pongtok pirare maramaduna ishor oiriba mahaka du wahi du ekoi irakta seul birak maramaduna kari tapirami Prabhu Jesu Christ na kadai fau haibe in ebse saren amo oina kadai fau haibe in ki arwoiba fau Prabhu Jesu Christ na masagi ne haiba aningba will amatam pangthukide cross mathak fawba ma haibi induna adugumba ingang imu pamfen marakta adugumba romance ki rom ki sifai singna puraba chairaba tak 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 nikna wana khangaba tingkhang ki lu uplaba khutta yupina thillaba khongda yupina thillaba pungnota tajin fawna thillaba matam de fawda Prabhu Jesu Christ na arwoiba fawba mahna cross mathak fawda haibi inki sinauksin aduga tongan referencing aina woroisin puslakting ai da hipet yanginasi Prabhu Jesu Christ na kadai fawba sebok amagi manai amagi saktam lodun taibang pandamang example kudam oina piki ebase tongan Bible mapam singu fange adugumba Aphaba Wapaogi zone iba gospel chapter 13 verse 12 tagina 17 bok paba matamda akun ubu fangi Prabhu Jesu Christ na Maka taibang panda ki thadu chini matamda maki sebok singa punna saklen ama sanaba sem sadano leiringai mana kari tobirami sebok singi damakta mahakna adugumba table aduda mana mazagi tholaktuna mahakna adugumba patra ama mana khudeng ama thorang thore haiduna ising loinana mak yetliba phi adu lokthokna tawel adu lokthokna maki sebok singi makhong sambirami dubu pitana maki pukning yasaning badu lekide adubu Peter da Prabhu Jesu Christ na gyan tan hairami Prabhu Jesu Christ na makogi damakta seba tobirami Prabhu Jesu Christ na makoida kari takpirami aina masina koida tawdragadi na koi ege leinari ba mari edo kari sunate mari amta leinadre haina aduna Prabhu Jesu Christ na yamna hanthaba mawongda maki sebok singi damakta makhung sambirami Tori ko masumaki pina tayo pirami. Sunaw sing sanabigi matung ina just context ki matung ina kanagumba mi amana imung amada lakuma tamda atithi adugi makhong sambai basi sanarami. Pasana khong samduna sebato bai sanarami. Adugunumba atithi adu kanana to godoba Israel gi imung de leiba adugumnaba minai sing khaktana samthopugi thabak do torami sinauksi adubu matang asadi adugum ningthok singi ningthok Prabhu singi Prabhu sagagi dutti sumatda palibning paliba chat khudima shambi matabik lation mapu Jehovah Shalom Jehovah Rapha Jehovah Mekatism adugum Jehovah Elohim aduna minai amagi satam lauduna adugum laba sebok mayam singi makhongdo mak sambi ram sinauksi madugge hena tonba amamuk leite sinauksi tabang panda adugum laba Prabhu Jesu Christ asuke matik ton thana makna maki sebok singa hairami aina masina khoida tawdaba taragadi nakoi aiga mari leina de marmaduna aina na khoida tawriba sigumna nakoi
amada tawkadabani habsi Prabhu Jesu Christ na takami sinapsi aduna Prabhu Jesu Christ tonga reference de karani minai na mapu dagi hena sawbonati pakon thari bami aduna pakon tharani dami dagi hena sawbonati hen idole marabaduna takpati ekhoi si Ishorgi thogol to bai si kaino Ishona tungan ba mafamda kari haibirami Luke chapter 22 gi verse 24 ina 27 da par ubapang taibang panda sawjaning ba mahak ado taibang panda sawjaning ba mahak ado khwaidagi apik pu oigana aduna taibang panda pikli badu Ishona sahon digani hai maramaduna aikoina achobu leader oining labadi mahak thogol tawsinu sabing tawsinu adubi targadi Prabhu Jesu Christ na certain amagi mongda lakpase Old Testament da Isaiah da haibugumna maku Ishona lift up oigani thakat pigani haibadu isnausing Prabhu Jesu Christ ati thakat kisnausing maramdi karino Prabhu Jesu Christ na maki sebuk singe da makta makna thogol torambadu makhung chama khaktanate kari karino mana thogol toba certain minded oiba haibu isnausing ekoi uba phangi adugumna ba koina phachana kupna nainaba tarabadi aduguma certain minded oiba si kaino adugumna devoted oiba Yamati devoted oiba Ishorgi wahida Joshua chapter 1 ki verse 8 haiba gumna Ishorgi wahida ay ungchin numitang da puning singduna kaida kari suki katagi haiduna dhyan tawduna leiba devoted oiba aduga helpful followers singda aduga inaratiba seba tawriba mi singda yamna makoida kanaba piba aduga kedoba Ishorgi mangda yamna nuruk saba humble oiba Ishorgi mangda sauthok haibodo amatta yaudaba aduga aikoise matam supada Christian haibadi Jesu mana Ishor mana koise acting dakta natana punging wakal chak mana na thabak ka chana na koise Ishor mana matam supada leiba aduga kedoba aikoise lairaba singda adu tola taraba singda mating pangbagi damakta always be ready toba masi paisagi matang da nate masi aduga tungan ba framework da nate pukchen sengna thamoi sengna awa ana taraba matangda sangsinduna awa singa wamina ba kapasinga kapmina ba tolo taraba singi damakta kumthajare hairaga makogi damakta seba togiba maramdi Prabhu Jesu Christ nungairaba sargagi phambaladu thadok pire haige ibunga mana tungaga leiga do bodu thadok piramne haiga mioi bible jati ki damakta Prabhu Jesu Christ na taibang panda laktuna maki oijiba punmak thadok le hairaga siba phawba haibi inki maki aningbam tokite khudam mamaibu Prabhu Jesu Christ na siram daida mana kai hairami ges mani gi leikonda mahna humang irik aduna ingang oina sinthapa makai mana prachan tawbirami ipa masigi tenkot asi yarabada ingondagi lathok dugum kari ami masi aigi aningba natuduna nahaki aningba oisinu Prabhu Jesu Christ na masu mioi bani 100% isoni 100% mioi bani mioi ba ama oina kaidobagi mioi bagi apama gulai roidino kaidobagi nungsiba apama kaidobi loidino adubu Prabhu Jesu Christ laiba nungsiba sikam makai nungsibano ipa isogi nungsiba Prabhu Jesu Christ na hai waising se karino ipa dagi oiba and Prabhu Jesu Christ na harmi aina ipa da lay noni na khoi da lay nungna na khoi na aingon da lay aina ipa da lay aina na khoi da hai ba waising se aigi aningba pambam tanate aibu tharagli ipa adugi maki aningba apamba maki wahi nga tanepse Prabhu Jesu Christ na harmi mamaduna Prabhu Jesu Christ na taibang pala ladingai matamda maki aningba apamba amda taramte marmaduna Jesus is servant of God. I would say, Prabhu Jesus Christ si Ishorgi Thoubunaini. I would say, masi dikanos, daulos, masi pure slave ki, maungi pure servant. Sinaksi. Maki oja bahai tamak thikite. Maki phangphang thokpo right thaduk tuna minoi bana dharma sienbu oirekna ba 1 Peter 2:24 gi matung ina Prabhu Jesu Christ na cross ta khoki tamukta awaba khangduna cross ta yanduna sikhi chnauchi maramdi ekona dharma chenbarom do hingna namani problem da ekona siraduna dharma chenbarom da hingna ba ibungo maki masabak chaina phangduna uthakta yangchi badi chnauchi maramaduna ngasi aina yuchingda aina thagochaning badudi karino nahamu oina Prabhu Jesu Christ na taibang panda laktuna khoki dam tawaba khangbirami masagi oijaba thadukna maki sebok singda mana makhongbak chamdra mana thagol tobirami
ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯇꯣꯛꯄ ꯊꯣꯛꯅ ꯃꯥꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯊꯧꯒꯜ ꯑꯁꯦ ꯃꯥꯅ ꯄꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤ ꯇꯧꯗꯦ ꯑꯔꯦꯝꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯥꯎꯁꯤꯡ ꯃꯔꯝ ꯑꯗꯨꯅ ꯑꯦꯁ ꯑꯦ ꯈ꯭ꯔꯤꯁꯇꯟ ꯑꯦꯁ ꯑꯦ ꯕꯤꯂꯤꯚꯔ ꯑꯦꯁ ꯑꯦ ꯄꯥꯁꯇꯔ ꯑꯦꯁ ꯑꯦ ꯇꯤꯆꯔ ꯑꯦꯁ ꯑꯦ ꯏꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯑꯩꯅ ꯅꯍꯥꯁꯤꯡꯒꯤ ꯌꯨꯠꯁꯤꯡꯗ ꯊꯧꯒꯠꯆꯅꯤꯡꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯑꯆꯥꯕ ꯃꯇꯝꯅꯤ now is the right time take the opportunity aduna aikoi akiba akhang yaudana prabhu jisu christ mana christian haibadi prabhu jisu christ manba adugumna magna charamba magna tawramba adugumna prabhu jisu christ taw haiba se adugumna aikoi na tawda maramdi mana krami na koi na aibu nungsirabadi aigi yathang sina koi na ngau na koi na taw hai na koi na aigi yathang singa aba na koi na nungsibda yumpham oiraba ai nai bu sigi illaba adu tagi taibang pandang mi singna na koi se aigi shabong ni aigi inai ni haiba se koi angani hai snap marmaduna awaba kaya thadukuna prabhu jisu christ tu khangi awaba kaya khangroni haibase adubu miyoi bhai ba jati kanglu phur mayam se kandaba yati haiduna nungai ba sagake pambal thadukuna miyoi ba ki satam lokla taibang panda prabhu jisu christ laki snau adumna he empty himself as a bond servant makari su oide aduguma zero ki position maramdi magna zero oibduna nang ai sing asidi hero oina na ba amen Sinausing magna anaba khangbe ki maramdi nang ina hakchang phabo oina na ba magna laira bu oira ki maramdi nang ina khunbu oina na ba magna pirang sin thaki maramdi nang agi pirang ase te thopina na ba sinausing maramaduna ngasiba numbi asidagi mayamda hana leirak liba quality aduguma ishorgi wuhai taduna lakraba sing adugi mathakta nasigi asigumnaba fajakraba pumpham matam asida aina muk thogo saningba adudi prabhu jisu christ taibang panda mangna sahi lising adigi mamangda sahi lising anigi mamangda chat tarumba adugumna ekoina ngasi ningsingduna maya ani palaba kabak thangdisu ina thoraba maki wahaida ekoina yumpham oiduna satpa tarabadi ekoi masen amaga nungsinabda leiba taragadi ekoi se mai pakpa porkani maramdi ekoi se taibang panda amaga nungsinaduna prabhu jisu christ na servant amagi matogumna salamba charamba gumna to taragadi yun ekoi bu suma ki tholeba ki oiba lambita thakat pirakani amadi ekoi se hengwa ishona sargada achauba reward lai haibase ina thamjaningi marmaduna takraba ngasigi mangan media ki kuthang da takraba nungsiraba pastor amadi evangelist amadi oza amadi kwaipum namapu prabhu jisu christ gi mingda aina amuk kahana asi prabhu jisu christ si ishorgi Thoubunaini haibase aina amuk kana ningsinjaraga matang aside losinjage takraba khudingmapu prabhu jisu christ na hongna na bor pidiba oirsanu amen amen yam thagatchuri harawa phondukchuri isona bor bibire ngasi ni midang asi yamna maman yamba yamna maruiba opau kai khumda matik charba koi gi naha oiriba pastor Bidyasagar ning Thaujamna mek sengna aikoi dulos ki matangda adu diakonos ki matangda mek sengna aikoi da tambiram le haina hausi adu aikoi gi maitelonda ngasi gi topic asi Jesusi Thoubunaini haina mangan media na thamjaba adumaksu yamna mek sengna aikoi da thambirame manai haibasidagi hena Thoubunai haibasina hena mek senge maitelonda Thouuma puraga nai oijaba akoi prabhu jisu christ gi ishorgi Thouuma puraga akoi nai oigadabani haibasuni Thoubunai haibasi manai oibetagi hena Thouuma puraga madubu nai oijaba aduna akoi yamna phajaba lon akoi maiti akoi gi lon si manai minai adudagi hena akoi gi lon asina Thoupunai haibasini enna phajaba lon oibi maramna prabhu jisu christ na mapagi Thouuma puraga mapagi nai oikibado ngasi nimitan midang asida akoi oza Bidyasagar ning Thaujamna patana thambibagi dama ngam khai leitna thagatchoi mangan media gi makai degi oza bu puchi nung sang bo isno oza gi thagol tabul lambida hena borpi bo isno haina ai mayam da ai thamjage aduna sorna bormarang kaina pibi oisno yam thagali yam harawa phongdokchei aduna loina na ngasi gi asigumlaba yam ningthijaraba numidang asigi aikoi gi thorambu yengbiri bai chinaw sing youtube te yengbiri bai chinaw sing na su wakhan manna khanbiyo hazaw masa singse ta se nama ekoi ngasi Jesu Christ gi Thoupunai oiribra haibase ekoi wakhan khanmin na si haibase ekoi ngasi speaker tambire ngasi gi onadi youtube sadok jaba thoram ngasi gi oina ekoi lisenjage hayeng nimita yamna nungai bu pa ma ekoi gi ozar pastor Ranjit
Wapaogi handokpiraga yamna hauriba yamna talented oiriba aikoigi Gloria amomdagi papui bong thakapei segalorana hayeng nimidangdadi aikoi Sunday special aikoi taminaga ishor thakapei se taminaga dori Aphaba thimna Prabhu Jesu Christo bu saitana them khiba haibagi matang asida ikai khunda matik charo pasara jina sandokpigani adugolana Wapaogi ibong maki thakde sen mateng pambiga dabi aikogi nungsi jarabi aikogi isanopi Gloria amomdagi ibong maki thakde segi seigalorana hayeng nimidangsi soidana mayam punamangna yingbinaba ningsingjori loinana aikoi ngasigi nimilasida thadukhiba akoi oza Bidyasagar bo aikogi nungsi jarabi isa aikogi deblana wis bibirei loinana thakachori ngasigi onadi YouTube ki tharamasi daga ngasi ni sadokchaba tharamasi matang losinjage